Manipur top channel ki maikei gi myam da maru iba pausing thamjeri han bada Manipur thugai pa pamba singa sokna ba lal ni hair ga center na kari gi tumina lesli bano Hauzik mitai myam ga sokna riba lal asi Manipur thugai na bo hotna riba singa sokna bani haina Manipur gi minister en berena Bharat ki myam khangna lakhokra bani adobu yamna ngakli badi Manipur thugai na bo hona ba haibasi Bharat thugai na bo hona ba sa mani haibasi Bharat ki Prime Minister Narendra Modi Union Home Minister Amit Shah amadi atai center gi lusing basing na khangda bugum tawri basini Asta seng badi Manipur thugai na bo hona ba haibasi Bharat thugai na bo hona bani haina khanduna Bharat ki Prime Minister Narendra Modi na mangjil thana songduktuna Manipur thugai na bo hona riba kangbo si maithi ba pina bo hona pamthokpani adubo pangthok pamthokpa mathaudang adu Prime Minister Narendra Modi na pangthoktana haujuk phawba tomina laisali oiriba phiba masina takpadi Manipur kaining laga kaijo Manipur kaibada Bharat laingakta kari su sokpa leite haibadu phongna takpani haina khali loina Manipur gi minister en berena thamoi sengna Manipur thugai na bo hona riba kangbuga sokna riba lalasi mai pa na bo hona view haizara ba phawba center gi lusing basing na manada hapidre se minister en berena haizari bo wapmasi phagi dahale samu maning da pena khong ba haibadu ga sa manare habiare Marebak Manipur thugai na ba aphong ba yekna basing maithi ba pina bo hona ba center na tumina lesin khrabanina se minister en berena lusing duna Manipur thugai na bo hona riba yekna basing asi maithi ba pi duna Manipur gi apun ba saktam kaidana bo hona phamthui Marebak Manipur kanana ba lantheng da center gi mateng yaudra badi ngamloi haina se minister en berena yamna pang da bigi matawgum laifam thokti haujuk se minister na home department supaidi laingaki makhada state security force mapung phana haibadi tik tik launa lei maduna Marebak Manipur kanana bagi lantheng da minister na terrorist ni haina phong na isang thona phongdokhraba ko ki militant singa sidi Manipur laingang na asobu thodang lauduna suknatagi state force khaktana maithiba pibanga ngani center gi mateng bikya ni bugum ni dunu leiringai da Manipur si yekna bana langoi chansin khibana khan gane basi khangpham thui se minister na mangjil thana atai Minister amadi MLA singna Marebak Manipur kanana bulantheng mayong yaduna asobu thodang launa bo hotna driba karigino hauju phawba Manipur kanana bagi lantheng da lamdam sigi Marebak ningba mapari kya lanpham da sangduna lantheng na bada thawaina pontha oikhre habisi aikhoi gi lengak loisingna khanglibani adubo Marebak kanana bulantheng da lengak loisingna khanglibani dubo Marebak kanana bulantheng da khulai yaudaba iyadi iraiba kanjage khulai PPU haiba phawda Manipur lengangna tabidana lei state security force dagi Marebak Manipur kanana bulantheng da sizinana ba nongmai khara laukibadu lengakna coming operation sathaduna namduna hekta khongkali maduna Manipur thugai na bo hona riba kangbu maithi ba pina bo hona bada Manipur miyam da adukimatik khurau thang ba thogali haibasi haimam ba thokloi haina khali hauju Manipur gi oiriba phiba masi chief minister en berena madi atai minister MLA singna mayek singna khanglabani atai minister MLA singna mayek singna khanglabani nimit khuding gi misi mina thoktuna mikap mirau koltana nilaba Manipur haibadu oirabani phiba masi du chief minister amadi atai minister MLA singna tumina yamna pang da bigi matogum laithokli basi kari gi no haibasi miyamna pn da bigi wang hangba haurabani loinana center gi mateng yaudra badi Marebak Manipur kanma ngamloi haina utlibasi yamna pangda bigi thongni Marebak Manipur kanana bagi damak Manipur miyam mangjil thana sangthoktuna lepti miyam gi mang thadun aikhoi gi lengak loisingna mai pakna lanjangna ba hona phamthui aduba tha nipan helaba fawda aikhoi gi lengak loisingna Marebak Manipur kanana ba mai pakna thaba amata pangthok ngamdri se minister na lusing duna center gi lusing ba singhai badi Prime Minister Home Minister amadi atai minister singda Manipur kanana bo hotna biu haibadu suta bidri loina sokna riba lalasi Manipur thugai na bo hotna riba singa sokna bani haina minister en berena center gi lusing ba sing dana ba haira ba phawbu wa oina lobidri maduna Manipur kanana bagi damakta aikhoi gi lengak loisingna lokpham tokpa thodang adu lauduna leibak miyam kusamna Irebak Manipur kanana bo hona si yamna mipang na gi matawgum lukthaduna leiba tawgum si haina su editorial sida makhatana pali Makasa Tharakpo in Mapalang gi Paukra Myamna Thamjagi Philippines amadi US na South China Sea the joint air patrol exercise pangthokli Philippines amadi United States ki Air Force na South China Sea da ngasidagi horaga joint patrol exercise pangthokli haina media report ki warol matung ina phongthokli Philippines Air Force ki spokesperson man phongdoki ba warol gi matung ina China gi maiketi gi sangsilakhi ba jahaz ahum sukupna monita tawri
नोमी गोइबे एक्सरसाइज अदुदा फिलीपींस की समुद्र की नुक्सुप थांग सरुक पांथोखिबनि हाइना फिलीपींस एयर फोर्स की स्पोक पर्सन ओइरिबा मारियो कोन्सियोना कास्टिलोना फोंदोखि कास्टिलोना हाइकिब यूएस का लोइना पांथोखिबा जॉइंट मिलिटरी एक्सरसाइज अदुदा फिलीपींस की FA-50 फाइटर एयरक्राफ्ट अनि अमदी US B-1 B bomber amana saruk yaki masida maru oina China ga yenariba South China Sea da lediba square borok sola na paiduna exercise du pangthoki Philippines amadi US na joint military exercise pangtholiba si kanaguma leba matada aki bapi banati masi leba ani gi marak mauksa gi oina adok pangthokuna lakiba training gi saruk oina exercise du pangthoki bane Philippines ki president Ferdinand Marcos Jr. की लिसिंग मखार US अमदी फिलीपींस की मरक सिक्योरिटी की एग्रीमेंट की साइन अनि तौनखरे मसी मरु ओइने चाइना अमदी फिलीपींस की मरक साउथ चाइना सी द मुक्नबगी थाउ हेंगलखिब सेरक्ता पांगथोखिबने फिलीपींस की नेवी की मेकेडी की फोंदोखिब वाफम मना मनीला की मैरीटाइम जोन चाइना की जहाज अहुम संगसिलखिबदु कुपन मुनित तौरी चाइना की नेवी की जहाज सिंग येनरीबा लमदम की सरुक संगसिलखिबदु इंटरनेशनल लॉ बु इकाई कुमनब गांगना सतबनी अमदि मसिना रीजन अदु शांति अमदि तांगदु लैताना लैरिबा फिबमना अकायब थोनगनी हाइना फिलीपींस नेवी की स्पोक पर्सन ओरिबा जोन पर्सी अल्कोस न फोंदोक्ली नकला मरम चाइना की मैकेडिगिदी मखोय की लान की जहासिंगना साउथ चाइना सिदा संक्शन खिबदु इंटरनेशनल लॉ दा करिगुंबा मौंग अमतदा अकायब पीबा लैति हाइना पीपल्स लिबरेशन आर्मी की साउदर्न थिएटर कमांड की स्पोक पर्सन मन फोंदोखेनसु पाउक्सन मखाताना पाली अमरुमदना DR Congo द रेबेल सिंग 6 फेयर लौथोखरे DR Congo द M23 रेबेल सिंग ह्यूमैनिटेरियन की रीजन येंगलगा 6 फेयर लौथोखरे हाइना मीडिया रिपोर्ट की वरोल मतुंग इन फोंदोखली ग्रुप असिगे मैकेडी की पीखिब स्टेटमेंट अमदा फोंदोखलिबदी DR Congo की नोंपोक थंग लमदम की सरुक सिंग कैप्चर तौरबा मतुंग तारकपदा ह्यूमैनिटेरियन की रीजन येंगलगा 6 फेयर लौथोखली हाइना रावंदा न सौगतपा M23 रेबेल सिंग फोंदोखली UN की मैकेडी की हाइकिबदा मियोई समापलम हेनबदी खुथोनबगी थौदोक सिखरे दुगा मियोई लिसिंगनी की सनी पांग मारफुना असु अपनंगले गोमा की अकोइबदा सदखिब खुथोनबगी थौदोक त मियोई सिंगदु सिखिबनी हाइना UN की मैकेडी की फोंदोखली रेबेल सिंगना गोमा सिटी एसी कंट्रोल तौसिंखरे G7 की लेबा अमदी यूरोपियन यूनियन की मैकेडी की ऑफेंसिव बदु अकन ममोन यनिंगदबु उत्पगा लोइना DR Congo की sovereignty bu akai pibni rebel group asigi alliance asi Congo River Alliance hairaka su hena khangne loinana Congo gi military bu aircraft sing sijinaraga bomb tha daraktuna rebel singi miyoi kya hatli haina maral siri makoina makhatana atopa terrorist sing lauksinana bigi thaurang sathabaleti alliance asigi makeidi gi pikhi statement amada phongdoki ba warol gi matungina makoina civilian gi miyam ngak sena bigi kapimena du sabsana le regional की ओइना सथरखिब खुथोनखिबगी थौदोसिना मरम मोइरगा मसिंग यामलबा मियोय क्या लेफम जाफम लेहेंद्रे हौखिबसै अहुम लोम सुबना खुथोनबगी थौदो सथदुना लाखमनि इंग्लिश गनिगा कुनगा मंगागी हौगलक सरुक्ता मियोय लाख मरी रोम हेनबदी मखोयगी मयुम मेकै थदोक्तुना सथख्रि हाइना UN refugee agency की वरोल मतुंग इना फोंदोक्ली राबांदा की प्रेसिडेंट पाउल गगामै असी रावंदा डिफेंस फोर्स कमांडर इन चीफ ओइरिबनि माकी लेबा की लमी सिंगबु DR Congo द लई हाइबसि मांगना खंगदि मांगना खंगदब क्या मलै अदुबु करिगुंबा नहाकना हंगलक पथोकलगदि Congo द प्रॉब्लम लैरि मरम मदुना रावंदान सु मसिद नुंगनांग पुई रावंदान लेबा सिबु ngakthoknaba paikhatpiya ba khongtang punamak paikhatkani ह्यूमन राइट ग्रुप की मैकेडी रावंदा बु खोंगफम हांदोकना बा प्रेशर तौरिबनि DR Congo की कम्युनिकेशन मिनिस्टर नदी इंटरनेशनल कम्युनिटी बु रावंदा सेंक्शन थमनबगी वफम तक्सली रावंदा की मयोक्त अकनबा डिसीजन लौब खक्तनतना M23 रेबेल सिंगदा रावंदा नम यंग पांगसिलिबा सि लेफनना बहनगदबनि करिगुम नखोइन अफ्रीका अमदि रीजन असिदा शांति थमगे हाइबा तारगदि मसि रावंदा सथरिबा थवोंग असि यानिंगाय ओइदि Congolese amadi Rwanda gi president na Tanzania da irai numita pangthokadoriba regional peace summit ta unaragani sei kunthrarom subna conflict sathrakhiba sida negotiation sathabagi thawong kya ama akaiba thokre mamangi sahi da su negotiation kya ama sathana bahona bada akaiba thokhi haide ne su paus ta makhata na su phungdorakli
Amaramdana Moreh da Santigi mipham pangthokre Moreh Police Station sinduna ngasi border town khundariba phurup singi lusingba singyawba Santigi mipham ama pangthokre haidi mipham aduda Additional SP Ops Moreh MD Riyazuddin Officer in Charge Inspector MD Salahuddin Nahai mipham asigi maru eba panamdi Moreh da Santi puraktuna mausagum lalon itiki thabak sathaba yanabani Myanmar gi mi kaya ama Moreh da sangsilakli basi biometric lawba matamna Moreh da laiba community singna mating pangbiyu case register tawraba mi laitaba maitegi yum singda huran chinthi tawhandaba kariguma pochai huran ba mi sing fogalakpa matamda miyamna mating pangbiyu Moreh Police amadi security force na tawrakpa thabak thorom kya da ayat apan pibiganu haina appeal tawki mipham aduda HTC Hill Tribal Council Moreh KWUHR Kuki Women's Union Women's Writers Moreh KSO Kuki Student Organization Moreh Tamil Sangha Moreh Gorkha Samaj Samiti Moreh Manipur Muslim Council Moreh yauna tuan ba CSO singilu singba singsu saruk yaki tenda nasumna meyamna thamjaramge loisilakpu na mawi singna Khunja ne Hatlamle Sadisar ki Bijapur district ki Khunnamada mawi singna miyueni Hatlamle haina police na ngasi phungdokre police officer lamana phungdokpagi matung ne thawdo du ngara numidang Bijapur district ki Tarem khun gi manung sena leiba Bugadesiru khunda thokibani laikhidrab Khunja ani dugi maming Kuram Raju sai kuntragtu amasu Madabi Muna sai kungatre kawi han phungdokladuna official singduna ki makhoi ani masakangdaba mawi singna Athauba khulai amana mangak lenduna Hatlamani thawdo dugi pau pirakpa police team amanga si ayuk thawdok thokphamdura sangsinkibaga loinar haujuk makhatana akupa pau ngaidi haina man phungdokli panbe yabri January 23 su loan athingba thamkhraba CPI Mawis ka mari leinaba pauli ohenbi ki maral siraduna Bijapur gi Bairamgar area da sai nifugani thoi suraba miyema mawi singna Hatlamkhibani haina su pau muna makhatari tendana sumna myam da thamjaramge duga haujukuina di myam pau smata se lusinjarage amasu myam puna makhata banauba update ngamina sena sinal sigi makeri gi myang phamda makhata na thamjari